ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯖꯇꯣꯝꯕꯤ ꯅꯥꯗꯨꯅ ꯂꯩꯔꯛꯄ ꯍꯞꯇꯥ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯁꯦꯕꯥ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯝꯕ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯁꯨ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯆꯥ ꯄꯤꯕ ꯌꯥꯎꯖꯗꯤ ꯅꯤꯡꯉꯣꯜ ꯑꯅꯤꯈꯛꯅꯤ, ꯃꯈꯣꯏꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤꯗꯨ ꯁꯦꯕꯥ ꯇꯧꯕꯤꯅꯕꯗꯤ ꯂꯥꯏꯗꯅ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕꯤꯅꯕ ꯂꯩꯇ ꯆꯔꯥ ꯍꯦꯜꯂꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ꯫ ꯁꯤꯖꯇꯣꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯡꯃꯒꯤ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯂꯤꯕ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯃꯄꯥ, ꯏꯕꯥꯅꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯗ ꯊꯛꯇ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯀꯨꯗ ꯍꯤꯞꯂꯒ ꯃꯪ ꯌꯧꯕ ꯁꯣꯏꯔꯔꯣꯏ꯫ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯁꯤꯕ ꯀꯥꯏꯗꯣ ꯊꯣꯛꯅ ꯇꯟꯈ꯭ꯔꯦ." "ꯑꯩꯗꯤ ꯌꯥꯝ ꯁꯤꯅꯤꯡꯕꯅꯤꯅ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤꯀꯣ꯫ ꯈꯜꯂꯨꯔꯒ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯂꯩ ꯍꯧꯖꯤꯛꯇ꯫ ꯊꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯖꯔꯝꯂꯕꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯄꯣꯛꯇꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯩꯗꯣ ꯐꯪꯂꯝꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯐꯃꯨꯡꯁꯤꯗ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯍꯤꯞꯂꯤꯕꯁꯤꯁꯨ ꯍꯤꯞꯂꯝꯂꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯧꯕꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯊꯤꯈ꯭ꯔꯣ ꯅꯨꯄꯤ ꯑꯃ, ꯑꯗꯨꯒꯅꯦ ꯅꯆꯥ ꯅꯨꯄꯥ ꯄꯣꯛꯂꯒ ꯂꯩꯕꯤꯈ꯭ꯔꯣ꯫ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ." "ꯊꯤꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯍꯃꯥꯡꯁꯪ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯈꯩꯗꯤ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯂꯕꯁꯨ ꯈꯥꯡꯂꯤꯕꯁꯤꯅꯤ." "ꯅꯨꯄꯥ, ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ꯫ ꯅꯪ ꯑꯣꯏꯅꯅꯦ ꯑꯩꯅ ꯉꯁꯤ ꯁꯦꯠꯇꯅ ꯆꯥꯖꯅꯤꯀꯣ꯫ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕꯗꯤ ꯆꯥꯖꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯆꯥꯕ ꯊꯛꯄꯅ ꯐꯪꯂꯛꯇꯕꯅꯦ, ꯅꯪ ꯑꯣꯏꯅꯅꯦ ꯑꯩꯅ ꯆꯥꯖꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯀꯤꯕꯨ ꯀꯤꯖꯩꯅꯦ, ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯆꯥꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯂꯥꯝꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯆꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯆꯦꯡ ꯆꯥꯛ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯂꯥꯝꯂꯕꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯣꯛ ꯊꯣꯡꯂꯨꯕ ꯌꯥꯗ꯭ꯔꯥ? ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯃꯤꯠꯁꯦ ꯇꯟꯗꯟ ꯄꯥꯏꯔꯕꯅꯤ꯫ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯃꯨꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯤꯕꯁꯦ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯨꯄꯤ ꯅꯪꯁꯦ ꯅꯝꯗꯤ ꯅꯝꯊꯤꯔꯦꯍꯦ꯫ ꯑꯩꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯈꯛ ꯏꯔꯨꯖꯕꯤꯕꯗꯨꯗꯒꯤ ꯑꯗꯨꯝ ꯂꯨꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯔꯦꯕ ꯅꯪꯅ ꯂꯨꯗ꯭ꯔꯤꯕꯁꯦ꯫ ꯏꯔꯨꯗꯕꯒꯤ ꯅꯝꯊꯤꯔꯤꯉꯩ ꯃꯊꯛꯇꯨꯗ ꯃꯄꯥꯟ ꯊꯣꯛꯆꯟꯕꯒꯤ ꯃꯅꯝ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯤꯗꯣ꯫ ꯂꯥꯞꯅ ꯂꯩꯕ ꯐꯥꯎ ꯅꯪꯒꯤ ꯃꯅꯝꯗꯣ, ꯑꯁꯨꯛ ꯂꯥꯞꯅ ꯂꯩꯔꯤꯕꯁꯤꯗ ꯁꯣꯔ ꯐꯨꯜꯂꯦꯅꯦꯍꯦ ꯅꯪꯒꯤ ꯃꯅꯝꯗꯨꯅ꯫ ꯅꯅꯥꯛꯇꯒ ꯅꯛꯅ ꯂꯩꯔꯕꯗꯤ ꯑꯩ ꯅꯍꯥꯟꯅꯅꯦ ꯁꯣꯔꯥꯠꯀꯤ ꯄꯨꯡ ꯀꯣꯔꯇꯥꯜ ꯊꯤꯜꯂꯝꯂꯅꯤꯀꯣ, ꯄꯨꯡ ꯀꯣꯔꯇꯥꯜꯗꯣ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯁꯨꯝ ꯅꯝꯂꯛꯄꯒꯤꯔ ꯈꯪꯗꯦ, ꯀꯌా ꯊꯣꯏꯅꯕꯨ ꯅꯝꯊꯤꯗ꯭ꯔꯦꯗ꯫ ꯏꯔꯟ ꯏꯊꯨꯝ ꯂꯩꯔꯦ ꯀꯩꯗꯧꯅꯤ? ꯆꯥꯛ ꯈꯖꯤꯛ ꯊꯣꯡꯂꯒ ꯄꯤꯖꯕꯤꯅꯅꯕ ꯃꯤ ꯐꯥꯎ ꯂꯩꯇꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇꯦ꯫ ꯃꯣꯏ ꯂꯥꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯆꯩꯁꯨꯁꯦ ꯁꯨꯗꯨꯅ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯑꯗꯨꯒ ꯊꯪꯅꯕꯒꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯇꯪꯒ ꯄꯥꯎ ꯆꯦꯜꯍꯜꯂꯨꯒꯦ꯫ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯗ ꯑꯃꯠꯇ ꯄꯤꯔꯣꯏ, ꯃꯤꯇꯣꯞꯇ ꯌꯣꯟꯊꯣꯛꯀꯦ." ꯑꯁꯨꯝꯅ ꯁꯅꯥꯍꯜꯅ ꯑꯉꯥꯡꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯗꯨꯅ ꯁꯤꯖꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕ ꯑꯃꯨꯖꯥꯎꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯗ ꯆꯠꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ "ꯅꯨꯄꯥ, ꯄꯪꯒꯅꯨ, ꯏꯃꯥ ꯄꯥꯕ ꯌꯥꯅꯕꯗ ꯆꯠꯂꯨ꯫ ꯑꯩꯕꯨꯗꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ꯫ ꯅꯪꯅꯤ ꯃꯔꯨ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ, ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯗꯤ꯫ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯝꯅꯕ ꯌꯥꯔꯤꯈꯩꯅꯦ ꯅꯪ ꯊꯕꯛ ꯐꯕ, ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯈꯪꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ, ꯑꯩꯅ ꯈꯛꯇ ꯇꯧꯔꯛꯀꯦ, ꯅꯪ ꯌꯦꯡꯗ ꯀꯜꯂꯨ꯫ ꯑꯩꯒꯤ ꯁꯦꯕꯥꯗ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛ ꯑꯅꯤꯅꯅꯦ ꯁꯣꯏꯗꯅ ꯄꯦꯟꯕꯤꯅꯦꯕ꯫ ꯑꯩ ꯉꯝꯂꯤ ꯃꯈꯩ ꯑꯗꯨꯝ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯏꯅ ꯁꯤꯔꯝꯗꯥꯏ ꯀꯥꯟꯗꯣ, ꯑꯗꯨ ꯑꯣꯏꯀꯥꯟꯗ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯕꯥꯅꯤꯒꯤ ꯃꯤꯡꯗ ꯄꯥꯜꯍꯜꯂꯝꯃꯅꯤ꯫ ꯃꯣꯏꯁꯨ ꯑꯩꯅ ꯇꯧꯈꯤꯕ ꯁꯦꯕꯥꯁꯤꯡꯗꯨꯗ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯔꯝꯃꯗꯧꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯅꯪ ꯋꯥꯔꯨꯅꯨ." "ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯇꯟꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫
ꯁꯣꯝꯗꯁꯨ ꯀꯦꯊꯕꯤ ꯃꯄꯨꯔꯤꯕ ꯇꯣꯂꯦꯟꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯅ ꯊꯥꯡꯂꯨ, ꯏꯆꯦ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤꯗꯨꯅ ꯍꯜꯂꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯛ ꯀꯟꯅ ꯊꯥꯡꯂꯤꯕꯁꯤꯕꯣ? ꯑꯗꯨꯗꯒꯤꯅꯦ ꯈꯔ ꯀꯟꯅ ꯊꯥꯡꯒꯠꯂꯨ, ꯄꯔꯕꯞ ꯂꯥꯛꯑꯣ, ꯃꯣꯟꯗ ꯂꯩꯔꯅꯨ꯫ ꯍꯣꯏ, ꯀꯔꯤꯅꯣ ꯅꯪꯒꯤꯗꯨꯒꯤ ꯃꯣꯟꯗꯥꯏ ꯁꯨꯗꯥꯏ ꯇꯧꯕꯗꯣ ꯑꯗꯨꯅꯗꯤ ꯃꯤ ꯑꯣꯏꯔꯣꯏꯌꯦ, ꯈꯪꯉꯕ? ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯊꯕꯛ ꯇꯧꯕꯗ ꯃꯣꯏꯃꯁꯦ, ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯕꯅꯤ꯫ ꯑꯗꯨ ꯈꯪꯅ ꯅꯨꯄꯥ ꯅꯪ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯆꯠꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕ ꯁꯨꯝꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯁꯦ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦ꯫ ꯃꯣꯏꯅꯁꯨ ꯃꯕꯨꯛꯅꯤꯡ ꯍꯦꯛ ꯄꯦꯜꯂꯕ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯄꯤꯕꯨ ꯄꯤꯔꯛꯀꯗ꯭ꯔꯣ? ꯅꯣꯏ ꯏꯆꯦꯁꯨ ꯂꯩꯔꯤ꯫ ꯄꯪꯉꯤꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ, ꯏꯆꯦ ꯂꯩꯕꯗꯨꯅꯅꯦ ꯑꯩꯅꯅꯦ ꯄꯥꯕꯤ ꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ ꯍꯥꯏꯔꯤꯕꯗꯣ꯫ ꯅꯪꯗ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯋꯣ, ꯃꯈꯥ ꯇꯥꯕ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ꯫ ꯑꯩꯁꯦ ꯀꯦꯊꯕꯤꯅꯤ, ꯀꯦꯊꯕꯤ꯫ ꯀꯦꯊꯕꯤ ꯑꯩꯅ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯒꯨꯜꯗꯤ ꯈꯪꯂꯝꯂꯅꯤꯗ꯫ ꯈꯪꯉꯤꯗ, ꯊꯥꯏꯅ ꯅꯪꯅ ꯅꯪꯒꯤ ꯁꯦꯜ ꯃꯥꯡꯁꯨ ꯃꯥꯡꯗꯅ ꯃꯥꯡꯉꯦ ꯍꯥꯏꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯏꯇꯩꯃ ꯇꯥꯏꯁꯤꯜꯂꯒ ꯏꯇꯩꯃꯗ ꯅꯝꯗꯅ ꯁꯦꯜ ꯁꯤꯡꯍꯟꯕꯗꯣ, ꯑꯗꯨꯗꯒꯤ ꯅꯪꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯣꯁꯦ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯁ, ꯍꯧꯈ꯭ꯔꯕ ꯑꯩꯅ ꯇꯥꯅꯤꯡꯗꯕ ꯋꯥꯁꯦ ꯑꯃꯨꯛ ꯄꯟꯗꯨꯅ ꯄ꯭ꯔꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯍꯣ, ꯑꯩꯅꯦ ꯇꯥꯅꯤꯡꯗ꯭ꯔꯤ, ꯂꯥꯛꯑꯣ, ꯅꯈꯣꯡꯗꯣ ꯕꯔꯕꯛ ꯊꯥꯡꯂꯨ꯫ ꯀꯦꯊꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯕ ꯅꯠꯇꯦ, ꯁꯅꯥꯔꯩ ꯍꯣꯏꯒ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯎꯔꯦ, ꯃꯆꯦꯒ ꯃꯇꯩꯒꯅ ꯃꯃꯥ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨ ꯂꯦꯞꯂꯤꯕꯗꯨ ꯀꯦꯊꯕꯤ ꯃꯕꯨꯛꯅꯤꯡꯗ꯫ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ꯫ ꯏꯆꯦ ꯂꯩꯕꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯂꯥꯛꯂꯒ ꯏꯃꯥ ꯄꯥꯕꯒꯤ ꯅꯥꯛꯇꯁꯨ ꯆꯪꯗ ꯊꯣꯡꯖꯤꯟꯗꯨ ꯂꯦꯞꯂꯤꯕꯗꯨꯕꯣ? ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ꯫ ꯏꯁ, ꯃꯁꯤꯅꯕꯨ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯥꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯎꯔꯛꯂꯤꯕ ꯃꯥꯜꯂꯤꯅꯤ꯫ ꯍꯩꯃꯥ, ꯐꯤꯌꯧꯒꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯤ꯫ ꯅꯠꯇꯦ, ꯃꯣꯏꯒꯤꯁꯤꯕꯨ ꯁꯤꯗ ꯂꯩꯕꯒ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯁꯅꯥꯔꯩ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯏ꯫ ꯃꯅꯝꯅ ꯆꯪꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅꯅꯤ ꯅꯇꯩꯒ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯦ꯫ ꯀꯔꯤ ꯃꯅꯝꯅꯣ ꯏꯆꯦ? ꯑꯩꯗꯤ ꯅꯝꯗꯦꯅ꯫ ꯊꯣꯡꯖꯤꯜꯂꯁꯦ ꯀꯥꯟꯁꯤꯜꯂꯒ ꯌꯦꯡꯉꯨ, ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ꯫ ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯦ ꯃꯅꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯀꯦꯊꯕꯤ ꯀꯔꯤ ꯃꯅꯝꯅꯣ ꯈꯟ ꯊꯣꯡꯖꯤꯜꯗꯣ ꯍꯥꯏꯐꯦꯠ ꯀꯥꯟꯁꯤꯟꯗꯨꯅ ꯃꯅꯥꯇꯣꯟꯗꯨ ꯁꯨꯁꯨꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ? ꯑꯍꯣꯏꯕ ꯁꯤꯌꯦ꯫ ꯁꯤꯖꯇꯣꯝꯕꯤꯅ, ꯊꯣꯔꯥꯕꯤꯒꯤ ꯃꯆꯥꯁꯥ, ꯍꯟꯒꯦꯒ ꯍꯟꯈ꯭ꯔꯣ, ꯆꯠꯂꯣ, ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯁꯅꯥꯍꯜꯅ, ꯏꯆꯥꯆꯥ, ꯅꯝꯊꯤꯕ꯭ꯔꯅꯦ ꯃꯅꯝꯗꯣ? ꯀꯦꯊꯕꯤ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ, ꯀꯔꯤꯅꯣ ꯄꯥꯕ ꯑꯁꯨꯛ ꯅꯝꯊꯤꯕꯁꯤꯕꯣ? ꯎꯒꯗꯧꯔꯦꯕ, ꯄꯨꯛꯀꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯃꯤ꯫ ꯏꯄꯥꯗꯤ ꯎꯄꯥꯏ ꯂꯩꯇ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯅꯝꯅꯤ ꯈꯜꯂꯒ ꯈꯥꯡꯂꯕꯅꯤ꯫ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯜꯂꯤꯕ ꯐꯤ ꯃꯇꯦꯛꯇꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯐꯠ ꯂꯧꯗꯨꯅ ꯃꯅꯥꯇꯣꯟꯗꯨꯗ ꯀꯤꯁꯤꯜꯂꯤ꯫ ꯅꯨꯄꯤ, ꯂꯦꯞꯇ ꯂꯩꯔꯅꯨ, ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯨꯁꯨ꯫ ꯄꯥꯕꯒ ꯏꯃꯥꯒꯅ ꯅꯝꯊꯤꯔꯤꯕꯁꯦ ꯏꯔꯨꯖꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯏꯔꯨꯝꯇ ꯂꯨꯖꯅꯕ ꯇꯧꯁꯤ꯫ ꯁꯅꯥꯍꯜꯅ, ꯅꯝꯊꯤꯕꯗꯨ ꯑꯩꯗꯤ ꯌꯥꯎꯗꯦ, ꯍꯩ ꯅꯃꯥꯅꯤ ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯅꯝꯂꯤꯕꯗꯤ꯫ ꯃꯥꯅ ꯑꯃꯨꯛꯇ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯂꯒꯅꯦ ꯃꯅꯝ ꯆꯦꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ꯫ ꯉꯥꯡꯈ꯭ꯔꯦꯗ ꯅꯣꯏꯁꯦ꯫ ꯅꯠꯇꯦ, ꯁꯤꯕꯨ ꯑꯩꯅ ꯆꯦꯅꯤꯡꯗꯅ ꯆꯦꯜꯂꯤꯕ ꯃꯅꯝꯂꯣ? ꯇꯣꯂꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯄꯥꯕ ꯍꯥꯟꯅ ꯊꯥꯡꯂꯒꯦ, ꯅꯪꯒꯜꯁꯤꯗ ꯑꯃꯨꯛꯇ ꯀꯣꯜꯂꯛꯎ꯫ ꯏꯁꯤꯡ ꯁꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯪꯒꯣꯜꯗ ꯐꯛ ꯊꯥꯔꯒ ꯐꯝꯕꯤꯌꯨ꯫ ꯐꯃꯨꯡꯁꯦ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯅꯤ꯫ ꯄꯨꯛꯅꯤꯡ ꯗꯨꯝ ꯅꯨꯡꯁꯤꯔꯛꯏꯅꯦ ꯏꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ꯫ ꯅꯨꯄꯤ, ꯐꯛ ꯍꯥꯟꯅ ꯑꯝꯇ ꯊꯥꯔꯝꯃꯨ, ꯑꯩ ꯄꯥꯎ ꯄꯨꯊꯣꯔꯛꯂꯒꯦ꯫ ꯇꯣꯂꯦꯟꯅ ꯃꯄꯥꯕꯨ ꯄꯣꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯗꯨꯗ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯪꯒꯟꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ, ꯑꯄꯪ, ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ? ꯃꯤꯒꯤꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯁꯤꯡꯕ ꯃꯤꯅ ꯌꯥꯝ ꯍꯦꯜꯂꯦ, ꯃꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯁꯤꯡꯕ꯫ ꯆꯪꯉꯣ ꯅꯪꯁꯨ, ꯏꯃꯥꯁꯤ ꯄꯣꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯆꯣ, ꯆꯠꯂꯣ꯫ ꯑꯃꯨꯖꯥꯎ ꯁꯨꯛꯇꯣꯛꯂꯒ, ꯃꯅꯝꯁꯤꯒ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯈꯥꯡꯕꯗ ꯅꯪ ꯀꯩꯁꯨ ꯁꯤꯔꯣꯏ, ꯆꯠꯂꯣ ꯍꯥꯏꯕ ꯅꯨꯄꯥ꯫ ꯄꯪꯒꯅꯣꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯂꯧꯗꯦ, ꯑꯗꯨꯝ ꯄꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯃꯨꯖꯥꯎ ꯇꯟꯅ ꯍꯤꯞꯂꯤꯕ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯅꯦꯕꯣꯛ, ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ, ꯅꯝꯗꯤ ꯅꯝꯊꯤꯔꯦ꯫ ꯑꯩꯕꯨ ꯅꯝꯊꯤꯔꯦꯁꯦ ꯅꯣꯏ ꯀꯌꯥꯝꯗꯤ ꯍꯥꯏꯈꯤꯗꯧꯔꯦ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯣꯂꯦꯟ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯌꯥꯒꯤ ꯅꯪꯒꯜꯁꯤ ꯀꯣꯟꯕꯤꯔꯣ, ꯑꯩ ꯏꯃꯥꯕꯨ ꯄꯣꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯆꯒꯦ꯫ ꯑꯃꯨꯖꯥꯎꯅ, ꯏꯃꯥꯗꯤ ꯑꯩꯅ ꯄꯨꯊꯣꯔꯛꯂꯒꯦ꯫ ꯑꯩꯅ ꯄꯨꯊꯣꯛꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯂꯒꯦ꯫ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯔꯛꯂꯒꯦ꯫
ꯑꯩꯅ ꯄꯨꯊꯣꯛꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯇꯥꯗ ꯃꯄꯥꯟ ꯊꯣꯛꯄꯤꯔꯝꯃꯦ ꯑꯩ ꯏꯃꯥꯁꯦ ꯄꯨꯊꯣꯛꯆꯔꯛꯂꯒꯦ 이마세 ꯑꯩ ꯅꯍꯥꯟ ꯄꯣꯗꯨꯅ ꯄꯨꯊꯣꯛꯀꯦ ꯇꯧꯔꯝꯕꯅꯤ ꯌꯥꯅꯤ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯄꯨꯊꯣꯔꯛꯂꯒꯦ ꯏꯃꯥ ꯅꯌꯥꯒꯤ ꯅꯪ ꯉꯁꯤꯗ ꯑꯣꯏꯅ ꯀꯣꯟꯕꯤꯔꯣꯁꯤ ꯌꯥꯅꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯣꯟꯕꯤꯔꯣ ꯑꯃꯨꯖꯥꯎ ꯈꯔ ꯁꯥꯎꯔꯞꯅ ꯇꯣꯂꯦꯟ ꯅꯪꯒꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯌꯥꯔꯅꯤ ꯑꯩ ꯄꯨꯊꯣꯔꯛꯂꯒꯦ ꯍꯥꯏꯔꯃꯛꯇꯗ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯇꯣꯂꯦꯟꯁꯨ ꯁꯥꯎꯔꯞꯅ ꯍꯔꯦ ꯑꯗꯨꯃꯥꯏꯅꯒ ꯂꯥꯟꯅ ꯂꯧꯕꯁꯨ ꯐꯠꯇꯦꯗ ꯇꯥꯗꯅ 이마ꯒꯤ ꯃꯅꯝꯗ ꯍꯩꯅꯗ ꯅꯅꯥꯇꯣꯟ ꯁꯨꯒꯠꯄꯗꯨꯗ 이마ꯁꯦ ꯑꯩ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯇꯧꯕꯅꯤ ꯁꯤꯖꯇꯣꯝꯕꯤꯅ ꯍꯩ ꯁꯃꯨꯒꯟꯗ ꯃꯥꯟꯕꯁꯥ ꯅꯣꯏꯒꯤꯁꯦ ꯑꯩ ꯊꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯠꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯁꯛꯊꯤꯕ ꯁꯥ ꯑꯃꯨꯖꯥꯎ ꯃꯅꯦꯝꯒꯤ ꯁꯌꯦꯡ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯍꯨꯒꯠꯂꯒ ꯂꯥꯛꯑꯣ ꯏꯃꯥ ꯅꯌꯥꯒꯤ ꯅꯪ ꯑꯁꯤ ꯑꯣꯏꯅ ꯀꯣꯟꯕꯤꯔꯛꯂꯣ ꯇꯣꯂꯦꯟꯁꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯟ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ 이마ꯗꯤ ꯑꯩꯅ ꯊꯥꯡꯁꯨ ꯄꯨꯊꯣꯛꯀꯅꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯝꯕ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ ꯇꯣꯂꯦꯟ ꯅꯪ ꯇꯥꯗꯅ ꯊꯥꯡꯂꯒꯦ ꯍꯥꯏꯔꯃꯛꯇꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯅꯝ ꯀꯟꯁꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯝꯃꯛ ꯃꯌꯥ ꯅꯨꯄꯥ ꯁꯥꯅꯤꯡꯂꯤꯕꯗꯨꯕꯣ ꯇꯥꯗꯦ ꯇꯣꯂꯦꯟ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯤ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯃꯅꯦꯝꯕꯣꯛ ꯑꯁꯤꯕꯨ ꯃꯨꯟꯅꯔꯛꯂꯤ ꯑꯃꯨꯖꯥꯎ ꯃꯅꯦꯝꯒꯤ ꯁꯌꯦꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯑꯩ ꯄꯨꯔꯅꯤ ꯍꯥꯏꯔꯗꯤ ꯄꯨꯔꯗꯧꯅꯤ ꯇꯣꯂꯦꯟꯁꯨ ꯍꯥꯏꯔꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯑꯩꯅ ꯊꯥꯡꯂꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯊꯥꯡꯒꯗꯧꯅꯤ ꯑꯗꯨꯝ ꯍꯦꯛꯇ ꯆꯤꯡꯅꯔꯛꯄꯗꯨꯗꯗꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯁꯤꯖꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯂꯣꯏꯔꯦ ꯃꯃꯤꯠ ꯃꯅꯥꯀꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯂꯤ ꯍꯤꯡꯆꯥꯕ ꯁꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯅꯠꯇꯦ ꯑꯩꯕꯨ ꯃꯪ ꯌꯧꯍꯟꯅꯕ ꯅꯣꯏꯅ ꯁꯤꯜꯂꯤꯕ꯭ꯔꯣ ꯍꯩꯃ ꯆꯤꯡꯉꯦ ꯑꯌꯣꯏꯃ ꯑꯣ ꯅꯨꯄꯥ ꯃꯈꯣꯏ ꯃꯄꯥ ꯑꯩꯕꯨ ꯆꯤꯡꯅꯔꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯏꯁꯥꯁꯦ ꯐꯩꯗꯦꯛꯑꯦ ꯑꯌꯣꯏꯃ ꯑꯌꯣ ꯐꯅꯦꯛꯀ ꯂꯣꯏ ꯀꯦꯟꯕ ꯇꯥꯔꯦ ꯍꯩ ꯄꯥꯄꯤ ꯑꯅꯤ ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯊꯝꯃꯣ ꯁꯅꯥꯔꯦꯡꯅ ꯀꯩꯅꯣ ꯑꯝꯇ ꯊꯝ ꯌꯥꯗ꯭ꯔꯦ ꯃꯅꯝ ꯋꯥꯃꯪ ꯄꯥꯏꯔꯦꯕ ꯑꯝꯇ ꯊꯝꯃꯨꯁꯤ ꯅꯕꯥꯟꯅ ꯆꯤꯡꯅꯕꯒꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯒꯤ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯤꯅꯝ ꯑꯣꯏꯅꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯥꯏꯊꯣꯔꯛꯂꯦ ꯏꯃꯥ ꯁꯤꯕꯗꯤ ꯂꯥꯏꯔꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯃ ꯀꯣꯛ ꯉꯥꯎꯔꯛꯂꯦ ꯅꯣꯏ ꯊꯣꯛꯄ ꯍꯥꯏꯒꯦꯔ ꯍꯨꯝꯒꯦꯔ ꯇꯧꯍꯧꯔꯣ ꯅꯣꯏ ꯊꯣꯛꯄ ꯑꯩ ꯊꯣꯛꯑꯦ ꯁꯅꯥꯔꯩ ꯃꯍꯥꯛ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯛꯈꯤ ꯇꯣꯂꯦꯟ ꯃꯥꯗꯤ ꯃꯅꯥꯇꯣꯟꯅ ꯐꯤ ꯌꯦꯠꯈꯤꯕꯗꯨꯅ ꯅꯝꯊꯤꯕ ꯃꯅꯝꯗꯨ ꯊꯣꯏꯅ ꯐꯥꯎꯔꯝꯗꯦ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯐꯤꯁꯨ ꯌꯦꯠꯍꯧꯗꯕꯒꯨꯝ ꯇꯧ ꯅꯝꯊꯤꯕꯅ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ ꯁꯤꯃꯛꯅ ꯃꯅꯦꯝꯒꯤ ꯁꯌꯦꯡ ꯄꯥꯏꯔꯝꯕꯗꯨ ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯐꯠ ꯊꯥꯗꯣꯛꯂꯝ ꯃꯄꯥꯅ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈꯤ ꯁꯤꯖꯇꯣꯝꯕꯤ ꯑꯗꯨꯝꯅ ꯑꯃꯨꯖꯥꯎꯅ ꯁꯌꯦꯡ ꯊꯥꯗꯣꯛꯂꯝꯕꯗꯨꯗ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯃꯅꯪꯒꯟ ꯑꯗꯨꯅ ꯌꯩꯗꯨꯅ ꯇꯥꯏ ꯁꯤꯔꯦ ꯍꯩ ꯃꯍꯥ ꯄꯥꯄꯤ ꯊꯝꯒꯦ ꯍꯥꯏꯔꯕꯁꯨ ꯏꯔꯦꯟꯖꯅ ꯊꯝꯕ ꯌꯥꯗꯅ ꯍꯩ ꯇꯣꯂꯦꯟ ꯃꯅꯦꯝꯕ ꯍꯧꯒꯠꯄꯤꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯅꯦꯝꯕ ꯄꯣꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯏꯔꯨꯖꯕꯤꯔꯤ ꯆꯥꯛꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯅꯤꯗꯨꯅ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯇꯧꯔꯤꯕꯗꯨꯁꯨ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯕ ꯅꯠꯇꯦ ꯇꯣꯂꯦꯟꯅ ꯍꯥꯏ ꯏꯔꯣꯝꯕꯗꯨ ꯑꯍꯜ ꯑꯅꯤꯗꯨ ꯆꯥꯕ ꯉꯝꯂꯔꯣꯏ ꯃꯣꯔꯣꯛꯇꯨꯕꯨ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯍꯥꯞꯂꯤꯕꯗꯨꯕꯣ ꯇꯣꯂꯦꯟ ꯊꯨꯝ ꯊꯥꯛꯂꯤꯕꯗꯣ ꯌꯥꯛꯀꯅꯤ ꯍꯣꯔꯦꯟ ꯌꯥꯛꯂꯕꯗꯤ ꯉꯥꯗꯣ ꯆꯥꯕ ꯌꯥꯔꯣꯏ ꯑꯩ ꯄꯥꯅꯗꯧ ꯃꯍꯨꯠꯇ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯑꯗꯨꯝ ꯊꯣꯡꯉꯨ ꯄꯥꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯣꯔꯣꯛ ꯁꯥꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯅꯅꯦ ꯊꯣꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯇꯥꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯍꯥꯎꯅꯕ ꯁꯤꯜꯂꯛꯀꯅꯤ ꯇꯣꯂꯦꯟ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯌꯥꯝ ꯍꯩꯄꯥꯖꯩ ꯈꯪꯅꯤ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯃꯌꯥꯝꯗꯨ ꯆꯥꯛꯈꯨꯝꯗꯨ ꯂꯣꯏꯅ ꯐꯝꯂꯔꯤ ꯁꯅꯥꯍꯜꯅ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯤꯕ ꯀꯨꯏꯔꯦꯅꯦ ꯆꯥꯛꯀ ꯆꯥꯔꯛꯇꯕ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯀꯗꯥꯏ ꯆꯥꯛꯇꯨ ꯄꯤꯔꯛꯂꯣ ꯏꯄꯥ ꯆꯥꯕ ꯍꯧꯔꯒꯦ ꯀꯦꯊꯕꯤꯅ ꯄꯥꯕ ꯅꯃꯥꯛ ꯅꯨꯄꯥꯅ ꯄꯥꯕ ꯏꯃꯥ ꯄꯤꯖꯅꯤ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯗꯨꯅ ꯉꯥ ꯊꯣꯡꯉꯤ ꯁꯅꯥꯔꯦꯡꯅ ꯄꯥꯕ ꯍꯣꯔꯦꯟꯗꯤ ꯄꯥꯕ ꯏꯃꯥꯅ ꯄꯥꯝꯖꯕ ꯎꯇꯤꯗꯣ ꯅꯌꯥ ꯅꯨꯄꯥꯕꯨ ꯊꯣꯡꯍꯟꯒꯦ ꯑꯗꯨꯒ ꯍꯥꯎꯅ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯕꯤꯌꯨ ꯄꯥꯕ ꯏꯃꯥꯗꯤ ꯉꯥꯗꯒꯤ ꯎꯇꯤꯅ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ ꯁꯤꯖꯇꯣꯝꯕꯤꯅ ꯏꯃꯥ ꯑꯆꯧꯕꯤ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯏꯆꯥꯗꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯎꯇꯤꯒ ꯊꯣꯡꯂꯒ ꯆꯥꯔ ꯃꯥꯜꯂꯦꯅꯦ ꯏꯆꯥ ꯍꯣꯏꯗꯤ ꯀꯜꯂꯤꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯎꯇꯤ ꯆꯥꯕꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗꯣ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯅꯨꯃꯤꯗꯥꯡꯗ ꯎꯇꯤꯗꯣ ꯇꯞꯇꯅ ꯆꯥꯁꯤꯜꯂꯒ ꯇꯨꯝꯗꯗꯅ ꯁꯤꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯅꯤ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯎꯇꯤꯗꯣ ꯄꯤꯖꯅꯤꯡꯂꯕꯁꯨ ꯑꯌꯨꯛꯇ ꯑꯣꯏꯅ ꯊꯣꯡꯂꯒ ꯄꯤꯖꯧ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯗ ꯅꯠꯇꯕꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯊꯣꯡꯕ ꯈꯛ ꯍꯥꯏꯔꯨꯁꯤ ꯌꯥꯕꯁꯤꯗ ꯃꯤ ꯁꯤꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯕꯥꯃꯣꯟꯅ ꯂꯥꯏꯔꯤꯛ ꯇꯥꯕꯁꯤ ꯃꯉꯥꯏ ꯀꯌꯥ ꯁꯥꯡꯅ ꯍꯥꯏꯔꯤꯅꯣ
ꯁꯅꯥꯍꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯛꯁꯤ ꯑꯃꯨꯛ ꯇꯥꯅ ꯆꯥꯈꯤꯁꯤ ꯋꯥꯔꯤ ꯀꯣꯟꯁꯤ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯔꯤ ꯁꯤꯖꯇꯣꯝꯕꯤꯅ ꯍꯨꯋꯥ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯀꯔꯤꯅꯣ ꯏꯔꯣꯝꯕꯁꯤꯕꯨ ꯃꯣꯔꯣꯛꯅ ꯂꯣꯏꯔꯦ ꯅꯠꯇꯦ ꯀꯅꯥꯅ ꯂꯣꯜꯂꯤꯕ ꯏꯔꯣꯝꯕꯅꯣꯅꯦ ꯁꯥꯕꯅ ꯂꯣꯏꯔꯦ ꯍꯩꯋꯥꯅꯦ ꯇꯣꯂꯦꯟ ꯑꯃꯨꯖꯥꯎꯗ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯄꯤꯁꯨꯝꯅꯥ ꯃꯗꯨ ꯊꯛ ꯏꯟꯈꯠꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝ ꯁꯅꯥꯍꯜꯅ ꯉꯥ ꯊꯣꯡꯕꯅꯦ ꯇꯧꯔꯤꯕꯁꯤꯁꯨ ꯉꯥꯍꯤꯡ ꯃꯅꯝ ꯉꯥꯛꯇ ꯊꯨꯝ ꯃꯣꯔꯣꯛ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯁꯤꯅ ꯀꯅꯥꯅ ꯊꯣꯡꯂꯤꯕꯅꯣ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯃꯀꯨꯒꯤ ꯋꯥꯗꯨꯗ ꯇꯣꯂꯦꯟꯗ ꯅꯣꯛꯁꯤꯜꯂꯤ ꯀꯦꯊꯕꯤꯅ ꯉꯥ ꯊꯣꯡꯕꯁꯤꯕꯨꯗꯤ ꯄꯥꯕ ꯏꯃꯥ ꯆꯥꯕ ꯉꯝꯂꯣꯏ ꯈꯟ ꯅꯌꯥ ꯅꯨꯄꯥꯅ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯝꯅ ꯊꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯏꯇꯩ ꯏꯔꯣꯝꯕꯁꯤꯗꯤ ꯏꯇꯩꯅ ꯂꯣꯜꯍꯧꯕꯅꯤ ꯅꯠꯇꯦ ꯃꯣꯔꯣꯛꯁꯤꯕꯨ ꯀꯌꯥꯝ ꯍꯥꯞꯂꯕꯒꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯁꯅꯥꯔꯦꯡꯅ ꯏꯔꯣꯝꯕ ꯍꯥꯏꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯒꯗꯧꯕꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯥ ꯊꯣꯡꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯜ ꯁꯨꯅ ꯍꯥꯞꯂꯒ ꯊꯣꯡꯕꯅ ꯍꯥꯎꯕꯅꯤ ꯇꯣꯂꯦꯟ ꯉꯥꯁꯤ ꯂꯣꯏꯅ ꯃꯥꯡꯉꯤ ꯃꯇꯨꯡ ꯉꯥ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯗꯤ ꯊꯣꯡꯂꯨꯅꯨ ꯉꯁꯤꯒꯤꯁꯤꯒꯨꯝꯅꯦ ꯉꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯅꯪ ꯍꯩꯇ꯭ꯔꯕꯁꯨ ꯅꯪ ꯇꯥꯗꯕꯨ ꯊꯣꯡꯍꯜꯂꯨ ꯃꯥꯗꯤꯅꯦ ꯁꯥ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯃꯥꯅ ꯊꯣꯡꯕꯅꯤ ꯀꯦꯊꯕꯤꯅ ꯍꯥꯏꯔꯦꯗꯅ ꯏꯃꯥ ꯄꯥꯕ ꯆꯥꯕ ꯉꯝꯂꯣꯏ ꯈꯟ ꯍꯥꯞꯇꯕꯅꯤꯗꯅ ꯑꯩꯈꯣꯏ ꯈꯛꯀꯤ ꯊꯣꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯎꯃꯟꯗꯅ ꯏꯆꯦꯗꯤꯅꯦ ꯈꯨꯕꯤꯕꯨ ꯁꯤꯈꯥꯏꯔꯝꯂꯅꯤ ꯍꯥꯎꯇꯦꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯗ ꯏꯆꯦꯒꯤ ꯀꯦꯊꯕꯤ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯥꯎꯕ ꯁꯥꯎꯗꯧꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦꯒꯤꯗꯣ ꯋꯥꯀꯥꯏ ꯑꯃ ꯌꯥꯎꯔꯤ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯔꯦꯗꯅ ꯁꯅꯥꯍꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯆꯤꯡꯒꯟꯕꯤꯌꯅꯤ ꯇꯣꯛꯂꯨ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯟꯁꯥꯡꯁꯤꯡꯁꯦ ꯍꯥꯎꯇ꯭ꯔꯕꯁꯨ ꯆꯥꯛꯁꯤꯗꯤ ꯍꯥꯎꯔꯤ ꯑꯗꯨꯅ ꯆꯥꯛꯀꯪꯁꯤ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯨꯛ ꯊꯟꯅꯕ ꯑꯃꯨꯛꯇ ꯆꯥꯒꯦ ꯋꯥ ꯀꯨꯝꯅ ꯉꯔꯪ ꯉꯔꯪ ꯑꯃꯨꯛꯇ ꯉꯥꯡꯅꯔꯛꯂꯅꯨ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯇꯣꯂꯦꯟꯅ ꯏꯀꯨꯕꯣꯛ ꯆꯥꯛꯇ ꯑꯣꯏꯅ ꯊꯣꯡꯂꯤꯅꯤ ꯑꯃꯨꯖꯥꯎꯅ ꯑꯃꯨꯛ ꯆꯐꯨ ꯃꯍꯤꯗꯨꯗꯤ ꯑꯩꯅ ꯍꯥꯞꯄꯅꯤ ꯏꯀꯨꯕꯣꯛ ꯇꯥꯗꯅ ꯆꯐꯨ ꯃꯍꯤ ꯍꯥꯞꯂꯕꯁꯨ ꯆꯦꯡꯁꯤꯗꯤ ꯑꯩꯅ ꯁꯨꯕꯅꯤ ꯑꯗꯨꯒꯤ ꯆꯥꯛꯁꯤ ꯌꯥꯎꯔꯤꯕꯅꯤ ꯆꯦꯡ ꯅꯪꯅ ꯁꯨꯔꯕꯁꯨ ꯁꯧꯔꯛꯄꯒꯤ ꯃꯍꯤ ꯁꯤꯊꯣꯛꯄꯗꯨꯗꯤ ꯑꯩꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯌꯥꯎꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯃꯣꯝ ꯉꯥꯡꯅꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯂꯥꯕ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕ ꯃꯃꯥ ꯅꯪ ꯆꯥꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯍꯧꯒꯠꯂꯦ ꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩ ꯁꯝꯅ ꯂꯥꯎ ꯑꯩ ꯀꯥꯗ ꯆꯪꯒꯦ ꯁꯤꯖꯇꯣꯝꯕꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯄꯥ ꯑꯩꯁꯨ ꯏꯍꯣꯠꯄꯒ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯂꯗꯧꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯁꯅꯥꯔꯩꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯔꯛꯏ ꯇꯥꯕ꯭ꯔꯥ ꯅꯨꯄꯥ ꯑꯁꯤ ꯍꯧꯒꯠꯂꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯈꯣꯏ ꯀꯦꯊꯕꯤꯒꯤ ꯅꯨꯄꯥ ꯇꯣꯂꯦꯟꯅꯅꯦ ꯂꯣꯏ ꯇꯧꯔꯝꯕꯅꯤ ꯃꯣꯏꯅ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯐꯪꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯑꯝꯇ ꯐꯪꯍꯧꯔꯣꯏꯕ ꯍꯧꯒꯠꯂꯣ ꯃꯤꯁꯤ ꯅꯨꯄꯥ ꯅꯪꯕꯣ ꯑꯃꯨꯖꯥꯎ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯏ ꯆꯠꯂꯣ ꯋꯥꯏꯔꯝꯒꯗꯣ ꯁꯤꯠ ꯁꯦꯡ ꯇꯧꯗꯅꯅꯦ ꯂꯥꯏꯊꯣꯡꯃꯣꯏꯒꯗꯣ ꯊꯥꯡꯗꯣꯛꯂꯨꯔꯣ ꯏꯃꯥ ꯄꯥꯕꯅ ꯎꯔꯒ ꯃꯔꯝ ꯑꯣꯏ ꯍꯥꯏꯅꯕ ꯑꯩꯁꯨ ꯉꯔꯥꯡ ꯉꯟꯅ ꯍꯧꯔꯒ ꯋꯥꯏꯔꯝꯁꯦ ꯁꯤꯠ ꯁꯦꯡꯒꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯇꯨꯝꯈꯤꯕꯅꯦ ꯐꯔꯦ ꯅꯪ ꯍꯧꯗꯣꯔꯛꯄ ꯑꯩ ꯇꯣꯂꯦꯟ ꯍꯥꯏꯕ ꯊꯕꯛ ꯐꯕ ꯁꯥꯕ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯍꯧꯈꯤꯒꯦ ꯑꯃꯨꯖꯥꯎ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕꯅꯤ ꯇꯨꯝꯅꯤꯡꯂꯤꯕꯅꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯂꯟ ꯊꯨꯝꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯪꯖꯤꯟꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯎꯏꯔꯤ ꯎꯏꯔꯤ ꯊꯣꯛꯂꯛꯏ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯇꯣꯂꯦꯟ ꯃꯥꯁꯨ ꯀꯦꯊꯕꯤꯅ ꯍꯧꯗꯣꯛꯄꯗꯒꯤ ꯃꯃꯤꯠꯀꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯋꯥꯏ ꯇꯩꯅꯕ ꯅꯨꯔꯥ ꯂꯧꯕ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯅꯤꯗꯨ ꯎꯏꯔꯒ ꯂꯥꯛꯄꯅ ꯑꯃꯅ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯅꯕ ꯅꯠꯇꯦ ꯅꯨꯔꯥ ꯊꯝꯐꯝ ꯑꯗꯨ ꯌꯧꯔꯤ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯔꯥ ꯆꯐꯨꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏ ꯑꯃꯨꯖꯥꯎ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯆꯞ ꯃꯥꯟꯅꯩ ꯇꯣꯂꯦꯟ ꯃꯥꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯑꯃꯨꯖꯥꯎꯅ ꯇꯣꯂꯦꯟ ꯏꯕꯣ ꯀꯔꯤꯅꯣ ꯇꯨꯝꯂꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯀꯗꯥꯏ ꯅꯨꯔꯥꯁꯤ ꯄꯤꯔꯣ ꯑꯩ ꯋꯥꯏ ꯇꯩꯔꯣ ꯄꯤꯔꯣ ꯌꯥꯅꯤ ꯇꯥꯗ ꯋꯥꯏꯗꯣ ꯑꯩ ꯇꯩꯖꯔꯨꯔꯒꯦ ꯇꯥꯗ ꯇꯨꯝꯁꯤꯠ ꯐꯥꯔꯝꯈꯤꯔꯣꯏ ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯕꯤꯔꯨꯀꯣ ꯊꯕꯛꯀꯤꯗꯤ ꯑꯩ ꯇꯧꯖꯒꯦ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯦ ꯌꯥꯅꯤ ꯀꯗꯥꯏ ꯋꯥꯏꯗꯣ ꯑꯩ ꯑꯗꯨꯝ ꯇꯩꯔꯨꯔꯒꯦ ꯌꯥꯅꯤ ꯇꯥꯗ ꯑꯩ ꯇꯩꯔꯒꯦ ꯏꯍꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯣꯂꯦꯟ ꯅꯪꯁꯦ ꯌꯥꯅꯤ ꯑꯩ ꯇꯩꯔꯒꯦ ꯃꯤ ꯅꯪꯕꯣ ꯌꯥꯅꯤꯕ ꯇꯥꯗ ꯑꯩ ꯇꯧꯒꯦꯕ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯏ ꯇꯩꯕꯒꯤ ꯃꯔꯤ ꯇꯧꯅꯔꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯐꯛꯂꯥꯡ ꯃꯅꯨꯡꯗꯒꯤ ꯀꯥꯗ ꯍꯤꯞꯂꯤꯕ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯇꯥꯔꯤ ꯁꯤꯖꯇꯣꯝꯕꯤꯅ ꯅꯣꯡ ꯐꯥꯎꯕ ꯉꯥꯜꯂꯝꯈꯤꯔꯣꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯁꯤꯛꯅꯔꯛꯂꯤꯕꯁꯤꯕꯣ ꯁꯅꯥꯍꯜꯅ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇ ꯎꯏꯔꯣꯟ ꯎꯏꯒꯦ ꯇꯧꯕꯁꯦ ꯍꯨꯏ ꯂꯥꯕ ꯑꯅꯤꯁꯤꯕꯨ ꯁꯤꯡꯅꯔꯛꯂꯦ ꯇꯧꯔꯤꯕꯁꯦ ꯅꯠꯇꯦ ꯑꯅꯤꯁꯤꯕꯨ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯃꯥꯏ ꯅꯨꯄꯤꯈꯛ ꯊꯥꯔꯛꯂꯕꯁꯨ ꯌꯥꯕꯗꯨꯗ ꯃꯕꯥꯅꯤꯅ ꯑꯃꯨꯛ ꯐꯤꯁꯤ ꯄꯥꯏꯗꯅ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯖꯗꯦꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ
ꯃꯄꯥꯟꯗꯅ ꯑꯃꯨꯖꯥꯎ ꯁꯥꯎꯟ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯊꯣꯔꯥꯏꯕꯆꯥ ꯊꯥꯗꯣꯛꯑꯗꯤ ꯀꯣꯛ ꯊꯥꯗꯣꯛꯗꯅ꯫ ꯁꯤꯖꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯅꯄꯥ ꯊꯥꯡꯗꯕꯆꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ? ꯅꯥꯀꯣꯡꯒꯁꯦ ꯄꯪꯕ ꯇꯥꯔꯦꯅꯦ꯫ ꯇꯨꯝꯂꯨꯒꯦꯗꯤ ꯂꯩꯇꯗꯅ ꯅꯊꯧ ꯂꯩꯇꯕꯒꯨꯝ ꯃꯅꯤꯡꯗꯨꯗ ꯊꯣꯛꯂꯒ ꯈꯠꯅꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯇꯟꯗ꯭ꯔꯥꯏ ꯃꯤ꯫ ꯇꯣꯂꯦꯟꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯐꯠ ꯈꯨꯝꯂꯛꯏ꯫ ꯏꯅꯦꯕꯣꯛ ꯌꯦꯡꯉꯨ ꯇꯥꯗꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯅ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯅꯨꯔꯥꯁꯦ ꯂꯧꯕ ꯂꯥꯛꯄꯗ ꯃꯥꯅ ꯑꯣꯏꯅ ꯋꯥꯏ ꯇꯩꯅꯤ ꯍꯥꯏꯗꯨꯅ ꯅꯨꯔꯥꯁꯦ ꯄꯤꯌꯨ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯦ ꯃꯔꯝ ꯃꯣꯛꯄ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯗꯤ ꯊꯕꯛ ꯐꯔꯤꯅꯦꯕ꯫ ꯍꯩ ꯆꯠꯊꯣꯛ ꯐꯛꯂꯥꯡꯁꯦ ꯃꯁꯤ ꯄꯥꯅꯅꯕ ꯀꯥꯎꯔꯛꯄꯗꯅꯦ ꯅꯁꯨꯋꯥꯁꯤꯡꯗꯨꯗ ꯄꯥꯟꯒꯅꯤ꯫ ꯋꯥꯏꯕꯨ ꯅꯨꯄꯥꯅ ꯀꯅꯥꯅ ꯇꯩꯅꯕꯒꯦ? ꯅꯃꯥꯏꯗꯨꯗꯨꯝ ꯏꯀꯥꯏꯌꯨꯅꯦ ꯑꯅꯥ ꯃꯣꯔꯥꯁꯤꯡꯁꯤꯗꯤ꯫ ꯅꯨꯄꯤꯅ ꯉꯝꯕ ꯃꯄꯥꯟ ꯊꯣꯛꯂꯗꯅ꯫ ꯍꯩ ꯆꯠꯂꯣ ꯆꯠꯊꯣꯛꯑꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯂꯥꯡꯉꯛꯀꯅꯨ꯫ ꯑꯃꯨꯖꯥꯎꯅ ꯐꯔꯦꯅꯦꯁꯦ ꯇꯝꯈꯨꯑꯣ ꯄꯥꯎꯗꯣ ꯇꯝꯈꯨꯕ ꯍꯧꯈꯨꯕ ꯅꯪꯁꯨ ꯈꯠꯅꯕꯗꯣ꯫ ꯉꯁꯥꯏꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗ ꯋꯥꯏꯁꯦ ꯑꯩꯅ ꯇꯩꯔꯝꯂꯕꯗꯤ ꯍꯣꯔꯦꯟ ꯏꯅꯦꯝ ꯏꯀꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯔꯝ ꯃꯣꯛꯏꯅꯦ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯗꯧꯔꯝꯅꯦꯕ꯫ ꯃꯁꯤꯗ ꯁꯒꯣꯜ ꯃꯃꯥꯏ ꯃꯥꯟꯕ ꯅꯪ ꯍꯦꯛ ꯌꯦꯜꯂꯛꯇꯅ ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯏꯗꯅ꯫ ꯀꯔꯤ ꯑꯩꯕꯨ ꯁꯒꯣꯜ ꯃꯃꯥꯏ ꯃꯥꯟꯕ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯁꯤꯖꯇꯣꯝꯕꯤꯅ ꯑꯣ ꯇꯥꯅꯤꯡꯗꯦ ꯂꯥꯡꯉꯛꯀꯅꯣ ꯍꯥꯏꯔꯤꯕꯗꯣ ꯅꯅꯥꯁꯤꯡꯗꯨꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯇꯁꯦꯡꯅꯃꯛꯀꯤ ꯄꯪꯂꯒꯅ ꯃꯣꯝꯄꯇꯤ ꯃꯊꯤ ꯊꯥꯗꯗꯧꯔꯤꯕ ꯅꯅꯥ ꯃꯅꯨꯡꯁꯤꯡꯗꯨꯗ꯫ ꯈꯠꯅꯒꯦ ꯇꯧꯔꯝꯕ ꯑꯅꯤꯗꯨ ꯃꯅꯦꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯐꯦꯠ ꯇꯧꯅꯔꯝꯂꯒ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯃꯌꯥꯅꯨꯄꯥ ꯑꯅꯤꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯊꯕꯛ ꯐꯕ ꯇꯥꯟꯅꯕꯗ꯫ ꯁꯤꯖꯇꯣꯝꯕꯤ ꯑꯃꯗꯤ ꯁꯅꯥꯍꯜꯁꯨ ꯃꯁꯥꯗꯨ ꯀꯜꯂꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯌꯥꯅꯨꯄꯥ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯕ ꯍꯦꯃꯟꯕꯅ ꯐꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖꯇꯣꯝꯕꯤ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕꯤ ꯑꯇꯣꯝꯕꯤ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯅꯥꯕ ꯐꯔꯦ꯫ ꯏꯌꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯁꯦꯕꯥꯗ ꯅꯥꯕꯒ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯏꯁꯨ ꯅꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯣ꯫ ꯀꯨꯏꯔꯦ ꯅꯣꯏꯅ ꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯅꯣꯏꯒꯤ ꯅꯅꯦꯝꯅ ꯀꯨꯅꯅꯦ ꯀꯔꯤꯅꯣꯃ ꯈꯟꯅꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒꯅꯦ ꯅꯣꯏ ꯍꯜꯂꯨꯀꯣ꯫ ꯀꯦꯊꯕꯤꯅ ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯏꯃꯥ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ꯫ ꯏꯃꯥ ꯄꯥꯕꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯦ ꯁꯤꯗ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ꯫ ꯅꯌꯥ ꯅꯨꯄꯥꯅꯁꯨ ꯁꯤꯗ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯌꯦ꯫ ꯁꯅꯥꯔꯩꯅ ꯑꯩꯁꯨ ꯅꯌꯥ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯤ ꯏꯃꯥ ꯁꯤꯗ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯁꯤ ꯍꯥꯏꯌꯦ꯫ ꯃꯗꯨ ꯌꯥꯗꯤ ꯏꯆꯥ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯈꯤꯔꯣꯏ꯫ ꯂꯩꯀꯥꯏꯅ ꯅꯕꯥꯅꯤꯃꯛ ꯌꯥꯋꯣꯏ ꯏꯟꯗꯨꯅꯅꯦ ꯌꯨꯝ ꯑꯁꯤ ꯂꯩꯔꯕꯗꯤ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏꯅꯦ꯫ ꯀꯦꯊꯕꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯦ ꯑꯣꯏꯅ ꯍꯟꯖꯈ꯭ꯔꯅꯤ꯫ ꯏꯇꯩꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯏꯇꯩ ꯈꯛꯇꯅꯤ꯫ ꯏꯆꯦ ꯍꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯂꯩꯊꯣꯛꯂꯕꯗꯤ ꯑꯥꯗ ꯏꯅꯦ ꯃꯥꯃꯈꯛ ꯂꯩꯔꯅꯤ꯫ ꯑꯗꯨꯅ ꯏꯆꯦ ꯑꯣꯏꯅ ꯍꯜꯍꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯤ꯫ ꯏꯕꯥꯅꯤꯅ ꯁꯤ ꯂꯩꯊꯣꯛꯂꯕꯁꯨ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯂꯣꯏ꯫ ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯀꯜꯂꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗꯅꯦ ꯃꯣꯏꯅ ꯀꯩꯁꯨ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯅꯇꯩꯅꯁꯨ ꯂꯩꯁꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯏꯇꯩꯈꯛꯅꯤ ꯁꯤ ꯂꯩꯊꯣꯛꯄꯗꯣ ꯑꯥꯗ ꯑꯍꯜ ꯑꯅꯤꯗꯨ ꯈꯛ ꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯂꯩꯅꯤꯡꯉ ꯂꯩꯌꯨꯅ꯫ ꯍꯣꯏ ꯂꯩꯗꯧꯔꯤ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯌꯥꯔꯦ ꯍꯩꯁꯤꯡꯕꯤꯌꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯍꯩꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦꯗꯅ ꯇꯧꯕꯇꯕꯨ ꯍꯌꯦꯡ ꯅꯅꯦꯝꯅ ꯀꯨꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯃꯁꯤꯃꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯁꯅꯥꯔꯤ ꯃꯄꯥꯝꯗꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯗꯨ ꯁꯤꯖꯇꯣꯝꯕꯤ ꯑꯃꯗꯤ ꯁꯅꯥꯍꯜ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯍꯪꯆꯤꯠ ꯂꯥꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯑꯃꯨꯖꯥꯎ ꯃꯈꯨꯠꯇ ꯃꯌꯣꯝ ꯑꯃ ꯄꯥꯏ ꯅꯣꯛꯐꯦ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯃꯨꯖꯥꯎ ꯅꯪꯅ ꯈꯔꯒ ꯃꯨꯔꯤꯉꯩꯗꯨꯗ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯂꯣꯏꯔꯦꯅꯦ ꯅꯃꯥꯏꯗꯨꯗꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯂꯦꯅꯦ꯫ ꯄꯥꯕꯒ ꯏꯃꯥꯒꯅ ꯉꯁꯥꯏ ꯀꯥꯗ ꯆꯨꯖꯥꯛ ꯀꯕꯣꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯎꯕꯗꯣ ꯑꯗꯨ ꯅꯌꯥꯅ ꯇꯥꯖꯍꯧꯕ ꯑꯗ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥ ꯄꯥꯕꯅ ꯆꯥꯅꯕ ꯆꯨꯖꯥꯛ ꯀꯕꯣꯛ ꯂꯩꯖꯔꯨꯕꯅꯤ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯑꯗꯨꯛ ꯇꯞꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯅꯪꯗꯤ ꯇꯥꯍꯧꯔꯤꯕ? ꯅꯠꯇꯦ ꯅꯪꯕꯨ ꯅꯄꯥꯒ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯅꯨꯡꯇꯤꯒꯤ ꯂꯨꯝꯂꯒ ꯇꯥꯔꯤꯕ꯭ꯔꯣ? ꯅꯨꯡꯇꯤꯒꯤꯗꯤ ꯇꯥꯗꯦꯗ ꯃꯔꯛꯇꯗꯤ ꯍꯥꯏꯐꯦꯠ ꯁꯨꯝ꯫ ꯁꯛꯇꯥ ꯑꯁꯤꯒ ꯍꯨꯔꯥꯟꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯂꯦꯟ ꯅꯣꯕꯥꯞ ꯃꯦꯠꯄ ꯍꯥꯞꯄ ꯄꯨꯈꯝ ꯑꯃ ꯄꯥꯏ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨꯗ ꯄꯤꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯅꯌꯥꯅ ꯃꯦꯠꯆꯔꯛꯄꯅꯤ꯫ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯇꯕꯅꯤ꯫ ꯅꯌꯥꯒꯤ ꯈꯨꯠꯁꯤꯅ ꯕꯤꯔꯤ ꯕꯤꯔꯤ ꯅꯩꯗꯨꯅ ꯃꯦꯠꯂꯛꯄꯅꯤ꯫ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ꯫ ꯁꯅꯥꯍꯜꯅ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯅꯈ꯭ꯔꯦꯗ
ꯊꯝꯃꯣ ꯊꯝꯃꯣ ꯑꯃꯨꯖꯥꯎꯅ ꯕꯥꯕꯥ ꯏꯃꯥ ꯍꯩꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯨꯖꯥꯛ ꯀꯕꯣꯛ ꯅꯌꯥꯟ ꯅꯨꯄꯥ ꯂꯩꯔꯛꯄ ꯑꯍꯥꯎꯕꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯕꯤꯔꯣ ꯇꯣꯂꯦꯟꯅ ꯏꯃꯥ ꯕꯥꯕꯥ ꯆꯨꯖꯥꯛ ꯀꯕꯣꯛꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯗꯧꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯩ ꯃꯦꯠꯄꯁꯤ ꯑꯣꯏꯅ ꯆꯥꯕꯤꯔꯣ ꯁꯤ ꯅꯌꯥ ꯅꯨꯄꯥꯅ ꯍꯦꯛꯇ ꯏꯟꯖꯔꯛꯂꯒꯦ ꯁꯤ ꯍꯥꯏ ꯇꯣꯂꯦꯟ ꯃꯈꯨꯠꯇꯨꯅ ꯍꯩ ꯃꯦꯠꯄꯗꯨ ꯂꯧꯗꯨꯅ ꯃꯀꯨꯕꯣꯛꯀꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯗ ꯀꯤꯠ ꯍꯦꯛꯇ ꯅꯝꯁꯤꯜꯂꯤ ꯂꯣꯏꯔꯒ ꯃꯅꯦꯝꯗ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ ꯂꯣꯏꯔꯒ ꯃꯀꯨꯗ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ ꯁꯤꯖꯇꯣꯝꯕꯤ ꯃꯃꯤꯠ ꯂꯥꯛꯊꯣꯛꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯇꯧꯍꯩꯗꯦ ꯇꯣꯂꯦꯟ ꯅꯀꯨꯗ ꯑꯩꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯏꯟꯕ ꯇꯧꯍꯩꯗꯦꯅꯦ ꯑꯃꯥꯡꯕ ꯀꯧꯏꯅꯦ ꯇꯥꯗꯦ ꯇꯣꯂꯦꯟ ꯃꯥꯒꯤ ꯊꯣꯛꯄ ꯍꯩꯗꯨ ꯑꯗꯨꯃꯛ ꯁꯤꯅ ꯁꯤꯅ ꯏꯜꯂꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯨ ꯂꯦꯟꯅꯔꯤꯕꯅꯤ ꯑꯃꯨꯖꯥꯎ ꯃꯉꯣꯟꯗ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯊꯋꯥꯏ ꯁꯥꯛꯄ ꯍꯦꯜꯂꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯥꯁꯨ ꯆꯨꯖꯥꯛ ꯀꯕꯣꯛꯇꯨ ꯍꯦꯛꯇ ꯏꯟꯕ ꯍꯧꯔꯛꯏ ꯑꯃꯨꯖꯥꯎꯅ ꯏꯆꯦ ꯏꯀꯨꯕꯣꯛ ꯆꯥꯁꯤꯜꯂꯨ ꯍꯥꯎꯕꯅꯤ ꯏꯆꯦ ꯏꯅꯦꯕꯣꯛ ꯆꯥꯁꯤꯜꯂꯨꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯑꯉꯥꯎ ꯃꯇꯧ ꯉꯥꯛꯇꯅꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯁꯅꯥꯍꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯁꯣꯏꯗꯅ ꯌꯦꯝꯕꯧꯅꯔꯒ ꯁꯤꯕ ꯇꯥꯔꯦ ꯍꯩ ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯀꯔꯤꯅꯣ ꯃꯍꯥꯎꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯟꯁꯤꯟꯅꯔꯦ ꯂꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯃꯨꯛꯇ ꯏꯜꯂꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯁꯤꯖꯇꯣꯝꯕꯤꯅ ꯐꯥꯒꯤꯗꯒꯤ ꯅꯕꯥꯅꯤꯁꯦ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯁꯣꯅꯣ ꯊꯨꯡꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯨꯗꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯍꯥꯠꯇꯧꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖꯇꯣꯝꯕꯤ ꯂꯝꯌꯥꯏꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯨꯔꯤꯁꯤ ꯑꯩꯗꯤ ꯌꯨꯝꯄꯥꯛ ꯄꯥꯏꯗꯨꯅ ꯊꯕꯛ ꯇꯧꯕꯗꯣ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯏꯪꯈꯣꯜꯁꯤ ꯅꯣꯏꯅ ꯇꯧꯔꯛꯂꯣ ꯑꯩꯅꯅꯦ ꯅꯥꯄꯤ ꯈꯟꯗꯣꯔꯛꯀꯦ ꯏꯪꯈꯣꯜꯁꯦ ꯍꯥꯡꯂꯒ ꯂꯩꯔꯤꯕꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯤꯟꯒꯦ ꯈꯪꯍꯧꯗꯦ ꯇꯣꯂꯦꯟ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯐꯠꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯂꯥꯛꯑꯣꯏꯅꯦꯕꯣ ꯑꯩꯒ ꯁꯨꯔꯁꯤ ꯏꯪꯈꯣꯜꯗꯣ ꯁꯤꯖꯇꯣꯝꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯃꯨꯖꯥꯎꯁꯨ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒ ꯑꯣꯏꯅ ꯏꯪꯈꯣꯜꯗꯣ ꯁꯨꯔꯁꯤ ꯏꯃꯥꯕꯣꯛ ꯂꯥꯎ ꯆꯠꯂꯁꯤ ꯇꯣꯂꯦꯟꯅ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯍꯤꯡꯒꯣꯜꯗꯣ ꯁꯨꯔꯒꯦ ꯑꯃꯨꯖꯥꯎꯅ ꯌꯥꯗꯦ ꯑꯩꯒ ꯑꯣꯏꯅ ꯁꯨꯔꯒꯦ ꯁꯤꯖꯇꯣꯝꯕꯤ ꯃꯌꯥ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯃꯔꯩ ꯇꯧꯅꯔꯛꯂꯅꯤ ꯈꯟ ꯐꯠ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯕꯥꯅꯤꯃꯛꯇꯅꯤ ꯆꯠꯂꯣ ꯅꯕꯥꯅꯤꯅꯦ ꯏꯪꯈꯣꯜ ꯁꯨꯃꯤꯟꯅꯔꯨꯔꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯗꯤꯅꯦ ꯊꯣꯛꯂꯛꯂꯔꯣꯏꯒꯦ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ ꯇꯣꯂꯦꯟꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯤ ꯑꯃꯨꯖꯥꯎꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯁꯤꯖꯇꯣꯝꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯕꯨ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯅꯤꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯃꯔꯩ ꯇꯧꯅꯗꯣꯏꯒ ꯈꯠꯅꯗꯣꯏꯒ ꯇꯧ ꯂꯩ ꯈꯔ ꯊꯨꯅꯅꯦ ꯑꯩ ꯊꯦꯝꯂꯒ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯗꯧꯔꯤ ꯍꯤꯡꯒꯣꯜꯗꯅꯤ ꯇꯣꯂꯦꯟꯅ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯑꯃꯨꯖꯥꯎꯅ ꯅꯥꯄꯤ ꯈꯟꯗꯣꯛꯂꯤ ꯇꯣꯂꯦꯟ ꯌꯣꯝꯄꯥꯛꯇꯨ ꯇꯧꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯍꯥꯏꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯤꯅ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯒꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛꯇꯅ ꯃꯈꯩ ꯊꯥꯕ ꯇꯥꯔꯦ ꯑꯃꯨꯖꯥꯎ ꯅꯥꯄꯤ ꯈꯟꯗꯣꯛꯅ ꯃꯥꯁꯨ ꯍꯥꯏꯔꯤ ꯃꯤꯁꯤꯡꯁꯦ ꯑꯣꯏꯔꯣꯏꯗꯧ ꯃꯪꯂꯥꯟꯗꯅ ꯀꯤꯠ ꯍꯦꯜꯂꯤ ꯃꯪꯕ ꯍꯦꯟꯕꯁꯤ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯄꯪꯕ ꯃꯣꯏꯒꯤꯗꯤ ꯃꯪꯂꯥꯟ ꯃꯥꯕꯨ ꯁꯥꯒꯠꯇꯨꯅꯅꯦ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤꯗꯣ ꯇꯣꯂꯦꯟꯅ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯃꯤꯀꯨꯁꯤꯅ ꯇꯨꯃꯤꯟꯅ ꯏꯌꯥ ꯇꯣꯝꯕꯗꯤ ꯊꯕꯛ ꯐꯩꯌꯦ ꯊꯥꯒꯠꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯇꯥꯕ ꯉꯝꯕꯒ ꯅꯠꯇꯦ ꯃꯤꯅ ꯊꯥꯒꯠꯇ꯭ꯔꯁꯨ ꯊꯥꯒꯠꯄ ꯁꯥꯔꯒ ꯋꯥ ꯉꯥꯡꯕ ꯃꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯃꯣꯏꯁꯤꯕꯨ ꯏꯀꯥꯏꯗ ꯈꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯗꯕ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯤ ꯇꯣꯂꯦꯟ ꯈꯔ ꯁꯥꯎꯔꯞꯅ ꯇꯥꯗ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯔ ꯅꯠꯇꯦ ꯇꯥꯗꯒꯤꯁꯦ ꯑꯩꯉꯣꯟꯗꯔ ꯍꯥꯏꯕꯅꯤ ꯑꯩ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯇꯥꯗꯒꯤꯗꯣ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯃꯛ ꯈꯪꯏ ꯇꯥꯗ ꯃꯤ ꯎꯁꯤꯠꯄ ꯈꯔ ꯇꯝꯁꯤ ꯃꯤ ꯎꯁꯤꯠꯇ ꯃꯤꯁꯤꯅꯤ ꯑꯩꯅ ꯐꯨꯅꯤꯡꯉꯤꯁꯤ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯐꯨꯒꯦ ꯁꯤꯅꯤꯅꯦ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯅ ꯑꯩ ꯐꯨꯗꯣꯔꯤꯕ ꯏꯕꯨꯡꯉꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕ ꯌꯥꯝ ꯃꯥꯜꯂꯦ ꯊꯤꯃꯜ ꯂꯥꯛꯃꯜꯂꯦ ꯅꯁꯛꯇꯣ ꯇꯣꯂꯦꯟ ꯁꯥꯎꯅ ꯑꯃꯨꯛꯀꯗꯧ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯐꯥꯎꯕ ꯍꯦꯟꯕ꯭ꯔꯕ ꯍꯣꯏ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯤ ꯑꯩꯅ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯄꯨ ꯍꯦꯛ ꯑꯣꯏꯕꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯨꯝꯐꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯇꯥꯜꯂꯣꯏ ꯍꯣꯏꯗ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯟꯊꯨꯝꯁꯤꯒꯤ ꯃꯄꯨ ꯍꯦꯛ ꯑꯣꯏꯕ ꯅꯨꯃꯤꯠꯇꯒꯤꯗꯤ
ꯑꯩ ꯈꯣꯡꯈꯨꯠ ꯍꯥꯝꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯅꯗꯧꯅꯤ ꯈꯪꯍꯧꯗ ꯇꯣꯂꯟꯒꯤ ꯈꯨꯆꯥꯎꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏꯗꯨ ꯊꯥꯖꯤꯜꯂꯛꯄ ꯑꯃꯨꯖꯥꯎ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯑꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯃꯈꯣꯏ ꯈꯨꯆꯥꯎꯗꯨꯅ ꯇꯣꯂꯟꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯀꯤ ꯃꯃꯤ ꯍꯦꯛꯇ ꯇꯥꯍꯟꯈꯤ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯈꯠꯅꯔꯛꯂꯤ ꯇꯣꯂꯦꯟ ꯑꯃꯨꯖꯥꯎꯒꯤ ꯂꯨꯃꯥꯡꯒꯤ ꯃꯁꯝ ꯑꯇꯦꯟꯕꯗꯨ ꯀꯟꯅ ꯆꯤꯡꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯍꯥꯟ ꯃꯈꯩ ꯏꯊꯛꯀꯤ ꯍꯪꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯅꯪ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯥꯝꯃꯤ ꯍꯦꯜꯂꯤ ꯑꯃꯨꯖꯥꯎꯁꯨ ꯇꯣꯂꯦꯟꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯨꯅ ꯑꯉꯥꯡ ꯅꯪ ꯊꯛ ꯀꯥꯗ ꯌꯥꯝ ꯈꯪꯗꯕ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯊꯥꯔꯗꯅ ꯀꯪꯅꯤꯅ ꯉꯁꯤꯗꯤ ꯅꯁꯝꯗꯨ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯈꯨꯄꯥꯛꯅ ꯈꯛ ꯊꯥꯔꯤꯕꯗꯣ ꯐꯔꯕꯅꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯤꯔꯝꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯊꯕ ꯁꯥꯠꯂꯕꯅꯤ ꯑꯅꯤꯗꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯁꯥꯊꯤꯅ ꯈꯠꯅꯔꯛꯂꯤ ꯈꯣꯟꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯉꯥꯡꯅꯔꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯄꯥꯟꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯁꯅꯥꯍꯜ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯂꯋꯥꯏꯁꯝ ꯆꯞ ꯌꯧꯈ꯭ꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯣꯏꯔꯦꯗꯅ ꯀꯔꯤꯅꯣ ꯑꯩꯗ ꯎꯔꯤꯕꯁꯤꯕꯣ ꯁꯤꯖꯇꯣꯝꯕꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯏꯃꯥꯏ ꯄꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯤ ꯎꯖꯔꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯝꯒ ꯐꯣꯏꯅꯗꯨꯅ ꯈꯠꯅꯩꯌꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯁꯤꯖꯇꯣꯝꯕꯤ ꯂꯦꯞꯇꯨꯅ ꯈꯠꯅꯕ ꯌꯦꯡꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯣꯟꯁꯤꯟ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤ ꯌꯦꯡꯂꯤ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯂꯨꯁꯨ ꯆꯠꯂꯣ ꯑꯝꯇ ꯄ꯭ꯔꯞ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯒꯅꯦ ꯅꯣꯛꯅꯕꯅ ꯂꯣꯏꯔꯅꯤꯅꯦ ꯁꯅꯥꯔꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯇꯤꯡꯉꯛ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯍꯥ ꯆꯪꯁꯤꯟ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯔꯛꯏ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯊꯣꯛꯂꯒ ꯅꯨꯄꯥ ꯇꯣꯛꯂꯨꯁꯤ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯝꯃꯤꯁꯤꯕꯣ ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯏꯃꯥ ꯄꯥꯕꯅ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦꯃꯤ ꯑꯝꯇ ꯈꯠꯅꯕꯁꯤ ꯂꯦꯞꯄꯣꯕ ꯏꯃꯥ ꯄꯥꯕꯁꯤ ꯌꯥꯝ ꯁꯥꯎꯔꯦꯃꯤ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯨꯖꯥꯎꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯤ ꯏꯃꯥ ꯄꯥꯕꯁꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦꯕ ꯇꯥꯗꯦ ꯑꯅꯤꯗꯨ ꯂꯦꯞꯇꯦ ꯈꯠꯅꯕꯁꯨ ꯁꯅꯥꯍꯜ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯇꯥꯔꯝꯕ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯟ ꯍꯦꯛꯇ ꯈꯠꯅꯔꯤꯕꯗꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯈꯠꯅꯈꯨꯋꯣ ꯌꯥꯝ ꯂꯦꯝꯖꯔꯦ ꯍꯩ ꯌꯥꯝ ꯂꯦꯝꯖꯔꯦꯕ ꯅꯨꯄꯥ ꯅꯣꯏꯅ ꯁꯝꯒ ꯐꯣꯏꯅꯔꯗꯅ ꯌꯥꯝ ꯂꯦꯝꯂꯦꯕ ꯅꯣꯏ ꯆꯩꯅ ꯀꯜꯂꯛꯄꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯝꯕꯁꯤꯡꯗꯨ ꯐꯠ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯁꯤꯖꯇꯣꯝꯕꯤ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯑꯃꯨꯖꯥꯎꯒꯤ ꯃꯀꯣꯛꯇꯨꯗ ꯏꯟꯗꯨꯅ ꯃꯥꯏ ꯄꯥꯟꯅꯕ ꯑꯅꯤ ꯃꯩ ꯊꯥꯕ ꯁꯥ 이까이 강다봐 까리 마루기 칸나리버너 시행나 쿰모아이버니 ꯇꯣꯂꯦꯟꯅ ꯏꯃꯥ ꯇꯥꯗꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯂꯨꯗꯦ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯃꯥꯅ ꯁꯦꯡꯅ ꯍꯥꯏ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯂꯟꯊꯨꯝꯁꯤꯡꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯕ ꯀꯥꯟꯗ ꯑꯩꯕꯨ ꯃꯥꯒꯤ ꯃꯈꯣꯡ ꯈꯨꯠ ꯍꯥꯝꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯅꯪꯅ ꯍꯥꯟꯅ ꯍꯧꯕꯗꯨꯁꯨ ꯇꯧꯕꯗꯅ ꯏꯃꯥ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯂꯤꯕꯅꯤ ꯃꯥꯅ ꯂꯟꯊꯨꯝꯁꯤꯡꯁꯤꯒꯤ ꯃꯄꯨ ꯍꯦꯛ ꯑꯣꯏꯕꯒ ꯑꯩꯕꯨ ꯌꯨꯝꯐꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯍꯜꯂꯣꯏ ꯃꯨꯠꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯅꯤ 이스 너희디 얌 떨어지는 자니냐 하 아사가 얌 싸움리는 자니에바 ꯑꯩꯅ ꯅꯣꯏꯁꯦ ꯅꯍꯥꯟꯅ ꯇꯥꯠꯀꯤ ꯃꯩꯈꯨꯝ ꯑꯃꯗꯤ ꯎꯞꯄꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯦꯛꯁꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯅꯐꯤꯅꯔꯣꯏ ꯌꯣꯝ ꯍꯧꯖꯤꯛꯃꯛ ꯅꯣꯏ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯧꯕꯅꯤ ꯁꯅꯥꯔꯩꯅ ꯄꯥꯕ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯦꯊꯕꯤꯁꯨ ꯄꯥꯕ ꯏꯃꯥ ꯍꯣꯏꯁꯨ ꯁꯣꯜꯂꯦ ꯑꯗꯨꯅ ꯈꯪꯍꯧꯗꯦ ꯁꯅꯥꯍꯜ ꯀꯦꯊꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯃꯤ ꯃꯆꯥꯗ ꯋꯥꯔꯛꯄ ꯌꯥꯕ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯕꯥꯅꯤꯅꯤ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯊꯗꯦ ꯑꯅꯤꯁꯤꯅ ꯂꯟ ꯊꯨꯝꯗ ꯉꯥꯎꯔꯤꯕꯁꯦ ꯅꯕꯥꯅꯤꯅ ꯁꯣꯏꯗꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯈꯤꯕꯗꯨꯗ ꯇꯍꯥ ꯍꯥꯏꯔꯛꯏ ꯇꯣꯂꯦꯟꯅ ꯕꯥꯕꯥ ꯏꯃꯥ ꯑꯩꯅ ꯂꯥꯟꯕꯅꯤ ꯀꯦꯊꯕꯤ ꯐꯨꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯄꯥꯕꯤ ꯃꯥꯒꯤ ꯂꯟꯊꯨꯝ ꯈꯔꯗꯣ ꯃꯗꯨ ꯃꯤ ꯇꯥꯔꯨꯕ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯃꯨꯖꯥꯎꯁꯨ ꯏꯃꯥ ꯕꯥꯕꯥ ꯅꯌꯥ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛ ꯇꯧꯖꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯊꯕꯛꯁꯦ ꯇꯧꯖꯔꯣꯏ ꯁꯤꯖꯇꯣꯝꯕꯤꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦꯅꯦ ꯈꯟꯅꯔꯤꯕ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯅꯕꯥꯅꯤ ꯑꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅꯒꯗꯕꯅꯤꯅꯦ ꯇꯥꯗ ꯅꯅꯥꯎ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯇꯥꯗꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯇꯥꯗꯅ ꯑꯩꯕꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯏꯅꯥꯎꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅꯁꯨ ꯅꯌꯥꯝꯕꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯑꯩ ꯐꯤ ꯌꯣꯝꯖꯔꯝꯂꯒꯦ ꯅꯪꯁꯨ ꯆꯪꯂꯒ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯅꯣ ꯌꯦꯡꯂꯨ ꯆꯠꯅꯕ ꯇꯧꯁꯤ ꯁꯅꯥꯔꯩꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯥꯛꯄꯤꯔꯨ ꯆꯠꯅꯕ ꯇꯧꯁꯤ
ꯁꯅꯥꯍꯜꯅ ꯏꯆꯥ ꯑꯅꯤꯕꯨ ꯅꯄꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ꯭ꯔꯣ? ꯏꯄꯥꯅ ꯅꯣꯏꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯕꯅ ꯑꯗꯨꯛ ꯆꯩꯉꯥꯡ ꯇꯧꯕꯅꯤꯅꯦ꯫ ꯁꯅꯥꯔꯩꯅ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯐꯠꯇ꯭ꯔ ꯋꯥꯈꯜꯁꯤꯕꯨ ꯕꯥꯕꯥꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯛꯄꯅꯤ, ꯑꯩꯈꯣꯏ ꯁꯥꯎꯗꯤꯌꯦ ꯕꯥꯕꯥ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯏꯆꯥ ꯑꯅꯤꯒꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯃꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯀꯦꯊꯕꯤ ꯅꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯣ, ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯌꯨꯝꯗ ꯍꯟꯅꯕ ꯇꯧ꯫ ꯑꯁꯨꯝꯅ ꯅꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕ ꯐꯠꯇꯤꯌꯦ꯫ ꯅꯨꯄꯤꯅꯅꯦ ꯃꯄꯥꯝꯅ ꯁꯤ ꯐꯗꯦꯀꯣ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯜꯂ ꯃꯇꯨꯡ ꯏꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯌꯨꯝꯗꯣ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯑꯣꯏꯒꯗꯧꯕꯅꯦ꯫ ꯏꯆꯥꯁꯥ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯑꯁꯨꯝꯅ ꯂꯟꯊꯨꯝꯗ ꯉꯥꯎꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯔꯝꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯅꯤꯗꯨ ꯀꯣꯟꯅꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫